ahan boy channel sigi mai ke myam special content mana thamjaram ge duga thamjagrudri content si Steel Express tagi lokhosara kanda duga mai editorials opinion page tagi lokhosara kana thamjabani duga thamjagrudri content sigi maming sina ipau amatang Kaidaobada Sirino yu thakpadagini hai Wuler senglai ayuk yahorakpada tabada onthokna nuaitaba khonjal amatai madu atainati Mabuk Khara kangthokpa Konmai ni yaisinabagi Makhol Tai madugi Konmai du moigi marolda mangang haibra zal haibra kainoma kawbani madugi Makhol ni ayu angan besida aiginada huttuna sanglakibasi taning khidraba khonjal duna iroiduna sanglai tatna ho imagi bungo ho moi tamo ho tatuna sina singba kapa kawbagi khonjal ai fu hogoli mapan sat thoklaga ipa Koro hanbada nasa hoga sareng asigi sintha mai pak na pang ngamhan biu haina thoni jaraga sumang da leibe itai mada hangi kanano amu thora isina itai mana yamna thawai oidana khumlai a moigi namanaba ibomsa haiduni dai matu thibi sayeni su phadri masan pipisak amasu leire habani madudusu angang pisakni mari samthaki ai sanglakle mai mi tana ningsinglei ngarangi mathang na hannadi mana kaithil da thengnabada bai lupata da piu phat amuk da tawruge yadre aina sel du pina bai nang bu mai du ikak khalle thawak tu iseng na oi puk tu na kangliba kaino nang na tawri dubu ma sel du lawraga aibu haipet yenglamlaga pakhum amata piramdana thong maset na mahanglaga leiribe itaima santi gi dukwana sat listen ki am thuna thulai masadu nena taba mali inaka sangshilalaga wakhal tanai marup ai loina khangi yu thakpa phate yu thakadau sil sina yumgi thum ngari moro laisilabadi nupin harawani haiba adubu ayu angan masida lupa tara kungi pek amanidang thakhodrabadi isaga thak nik tuna thaba ama tobu ngamdi wakhal loksing thokte aduna khang mungamdadana tawribani nahan wai na sanau tik lauramba mi manga tara punduna khatna sainabda nang sangkhrabadi mayam kaiduna satnarambaduna asuk thina suksin khiribisina kamdauribano aina hangjeli maru yuna loina sumduna sakhrabani ne mamangi election party amagi khara thawai yaun silure maduda angangba o angobo pangthak thakpadagi diabetes ta khibadigi yangse asuk thina kangsin khiribani haujiti liver su yam thina sukle hai layengna sil su leitre yu thaktragana hena wayaduna khara thuna satkhina ba pangthak thaksilabani phare lehawro ai thaba ama tholakpani satlagi hairaga gari mamai laithui tanjadu da mana hagolaga marup lupa tara khakta piramuba selamata yaudre thokpham su leitre yumdagi nibada moina su piningdrabani yamna tu sona hairapaduda nungsiba mu sifore yuni sa sana ba hona ba izat ikai bigamata khangdana selni ba ngamlaklabani ne khalai aina se yamni thaksiluranu haidunu yankhai sapi ama pire mana yu thakpigi aroiba thaki kapi du toraga marup ainangi sel se singbadi ngamlaroi ko hairaga olaga kapai aina yareda to osel lehoro hairaga ai manaktagi lapthorakibani madi numitudigi adum hawgatrabajani adugani ngasi puthoraklibasi phi hongdolaga poloi pham tana sale magi nupidu pakhojen thoktre kapada masa nupidu mamit taru amada amuk geng tawi piklibi masa madi naha yamna oiribi magi nupidugi khallubada thamoise saina pori marup ibomsagi mairi thokna sakni baku manungduda pik thanba ma langsinki mai brung saklai mayamna noklaga madi khorangna lairamla male mai oina som thorai haina wawanoi sana bi yaudra mathang round by round sanaki mayam lusinbi horo aidi office ngakta yaurudaba yadre haina hairubada mathangi tanda satkadabagi ngairiba manba amuzauna tada lupasani dang thanamo ngana satpigi aikoina loina lusin haugodoribani lairibesina konaroi hairi aina noklaga hoi seba phajana tawbiyu marupsigi haina sielu piramlaga ai halakle yumda hana khalai lamdam sida yu phone sung yuon bathak yadringai matam da fawa india gi state mayam sig sangdam na dunu yengmada khwai diga yu yam na thakpa masing lamdam sigi manung da manga su position ta ki lamdam sida english ngani ga kungani thu gi september kunda phangkiba state cabinet mi phamna manipur da aina yaba mongda mafam khara da yu sung yu hanana ba madi phone yu yuon ba yana ba wore blokibagi matungina mathangi tang kunga mathoida manipur liquor prohibition act 1991 lokthok tuna lo na yaba yu sungba mani yuon ba yahana bagi wore laukibani
yu thingnaba sahi yankai hena honabada mai paktre aduna phone yolaga madugi revenue oina sahida lupa crore satruk hena lakhanba ngamgani haibigi thajabaduna lokholakliba lenga ki thaudang asina pikraba lamdam asida kari oirakpa yabagi yudagi karakpa income crore satrugaduna per capita income da fagat halaktuna sitmilon phaba laipak masam oirakpa ngamgadoribra natragana lupa lising ani paidragadi saba ngamdaba number 4 brown sugar natrabasu lupa kuntra nifu pairadi hekta thakpa yaba yuna mafam kuding phanganduna paradise intoxicate drug mafam oiraktuna kangkhul mutna mangkhibra amadi soiduna oirakadaba mali laidiba lamdam sigi miyamgi wakhalona amadi wathoktana yomlaba ningba kaibigi khulau tana thallaba lamdam sidadi yu phone sung yonba yahanbagi thaurangsin sel tungi phibam phagat hanbadagidi mangjaba misi minana thalaba iramdam ama oirakpada hena thorakadaba mal hebanga sigi special content ngasigi editorials opinion ni lokhotaba content si myamna thamjage makhasa tharakpuna to pamaroi bi pauksung myamna pijage myamloi fu miyeng taminasi makhasa tharakpuna myamna tentak na to paukra myamna hapsanamge memargi sagaing resistance force na landmines pokhayanuna junta gi lanmidi attack sadakhe hawkhib ningthokaba numiki nungthilda Myanmar gi Sagaing region gi Tamu township resistance force in military gi kangbu amana landmines pokayanduna empusa takre military junta gi force adu Tamu da yummai tharuraga kale township tamna lakhibani hawkhib September 13 da Tamu da miyam gi yumsing mai thakiba military council unit amada main ama langsingduna pokayanbagi miyoi kun hena sikhi ngasi nungthil pung ani rom tabada pedal main mari sizinaduna plum tree amasum manmau ani gi marakta mine attack sataki thaudo du military kalamadu mayai ani thokna taba ko loina military gi hui kyam sikhi haina Fidrams ranger tamugi makhidigi thagalakpa video footage amada phongdokli video footage adu makatana hairibana lamkhailana karbar toribi Indian sing Myanmar gi Tamu town hausik lairiba phibam sina maramoraga Myanmar sanglaktuna karbar tobugi thabak tokadabani nauna phonggo report amada Tamu township mayada athengwa phawbun mai kapna kiswaidi makasa tharakpoina to papauna BJYM gi president amada atai thaumising ki halakpa kamboy kipjen phare BJYM Manipur Pradesh ki president Baris Sharma amadi Manipur police command gi khutpu aman hawkiba September 13 ta Kangthokpi district ki drug lalon mama pharaga police sinakhaba matung BJYM gi president Baris Sharma yauna BJP Sadar Hills office mai thadokadabani amadi BJP gi thaumising mangan takangadabani haina social media ra ki halakpa kamboy kipjen kawbam yoema lampel police na phare hari thaudo siga mari laina pauksi sina phongma pawgi matungina kamboy kipjen NGB news ki kuthangda mobile phone number 9862152457 dagi Kangthokpi gi BJP office ngasi September 13 tagi thingzile magatana BJP Sadar Hills office mai thadokpa phai loinana BJP gi thaumising loinana BJYM gi president Baris yauna mangan takhan mana khwai digi fagani haina kamboy kipjena ki halaki hari Madurigi ki halagi ba warol singa sigu loinana BJYM Manipur Pradesh ki thaumisina Babupra da leiba ASP Imphal West da ayiba sirul ama pisinduna kian khanganbagi thaudok sita scenery ba khaikokam kipjens allies kamboy gi mathakta FIR panbiduna moral gi matungina phana baiki thaudo asi mi bo aki akhang piba maruina BJYM gi president Baris Sharma bo amadi atai BJP gi thaumisingda laita handana ba aki akhang awana piba thaudok nina masida scenery ba miyoi si phana ba haijaba wakatu lambel police station da refer tokhi tungna thaudok sida scenery ba khaikokam kipjens allies kamboy lambel police ki khutpu amana phabani hairi hanisu paus na makhatana phongdorakli Lushilakpo oina to papawng tanga miyamna thamjagi Russia na Iran gi drone sijiladuna attack tawwa hengalakle Ukraine na defense ki damak thaurang taw Russia gi miyoi sungma pan leptana senari Russia na Iran gi drone sijiladuna attack tawbagi thawok sing hengalakpana maram oiraga Ukraine gi president amadi security chief na ningthokabu numita mi phampang toktana Russia na sijinari ba anabu makhal gi kusukulai sing matawkramna thengnagadagi haibagi matangna khanakre haina pawgi source amagi matungina phongdorakli handakta Russia na Iran na saba anova type ki oiba drone plane sing sizinaraga Ukraine attack tawri haina president office amadi regionals official amana phongdorakli taw hawkiba numit kharani ki matam masida Russia na region asigi target mangara attack tawki haina Odessa regionals administration gi spokesperson Sarhi sukna phongdorakli ningthokabu numit ki angan bayukta kha thangba Syria gi target mangada target tawki Russia na missile sizinabigi muhutta Iran ay saba drone plane
sahet sizinaduna landabagi thawung chathari misal makhal asi yamna toina kapa yabaga loinana zura oina su kapa yahli aikoina yeknaba singna misal sizinaduna attack tawbagi mote hena hongma makhalgi iran saba drone plane sing sizinaduna attack chathari haidi tentakna thamjaram ge do hauskoina di myam paw simatang se lusinjarage masumyam puna ana update ngaminasi